ꯑꯩꯒꯤ ꯁꯛꯐꯝ ꯎꯕꯗ ꯅꯈꯣꯏꯗ ꯍꯩꯅꯔꯣꯏꯗꯕ ꯃꯑꯣꯡ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕꯅꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀ ꯏꯁꯥꯕꯨ ꯁꯦꯝꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯕꯨ ꯄꯦꯜꯍꯟꯕ ꯉꯝꯒꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯖꯣꯖꯦꯞ ꯃꯦꯔꯤꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯗ ꯑꯦꯂꯤꯐꯦꯟꯠ ꯃꯦꯟ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯍꯥꯏꯔꯤꯕꯁꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯅ ꯑꯁꯣꯛ ꯑꯄꯟ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯈꯪꯅꯩ ꯃꯈꯣꯏꯗ ꯐꯤꯖꯤꯀꯦꯜ ꯃꯦꯟꯇꯦꯜ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯋꯥꯠꯄ ꯈꯔ ꯂꯩꯕꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯕ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯥꯡ ꯌꯥꯎꯏ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯡꯁꯀꯤ ꯃꯤꯡ ꯀꯅꯥꯅ ꯀꯥꯎꯒꯅꯤ ꯃꯁꯥꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯗ ꯇꯥꯡꯅ ꯅꯥꯒꯟꯕ ꯂꯩꯅꯥ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯍꯟꯗꯨꯅ ꯋꯤꯜ ꯆꯤꯌꯔꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯤ ꯋꯤꯜ ꯆꯤꯌꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯈꯟꯅꯅ ꯄꯤꯊꯣꯔꯛꯄꯁꯤꯒꯤ ꯂꯛꯇ ꯍꯦꯂꯦꯟ ꯀꯦꯂꯔ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯖꯣꯟ ꯃꯤꯜꯇꯟ ꯃꯥꯏꯀꯦꯜ ꯕꯣꯜꯇꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯃꯈꯣꯏꯒꯤ ꯃꯤꯡ ꯑꯃꯗꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯈꯟꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯎꯠꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯎꯠꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯊꯧꯔꯝ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯇꯥꯃꯤꯟꯅꯔꯁꯤ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯚꯤꯖꯨꯑꯦꯂꯤ ꯏꯝꯄꯦꯌꯔꯗ ꯋꯥꯍꯦꯡꯕꯝ ꯁꯅꯥꯇꯣꯝꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯋꯥꯍꯦꯡꯕꯝ ꯁꯅꯥꯇꯣꯝꯕ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯜꯂꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯄꯨꯟꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯤꯠ ꯎꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯗꯨꯅ ꯊꯦꯡꯈꯥꯡ ꯀꯌꯥ ꯂꯥꯛꯈꯤꯕ ꯈꯩꯔꯥꯒꯔ ꯁꯠꯇꯤꯁꯒꯔꯒꯤ ꯏꯟꯗꯤꯔꯥ ꯀꯂꯥ ꯁꯪꯒꯤꯠ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯗꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯚꯣꯀꯦꯜ ꯃ꯭ꯌꯨꯖꯤꯛꯇ ꯑꯦꯝꯑꯦꯒꯤ ꯊꯥꯛ ꯌꯧꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄꯥꯎꯗꯝ ꯄꯨꯖꯔꯛꯂꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯗꯕ꯭ꯂꯤꯎ ꯅꯕꯆꯟꯗ꯭ꯔ ꯁꯤꯡ ꯑꯄꯣꯛꯄꯤ ꯋꯥꯍꯦꯡꯕꯝ ꯑꯣꯡꯕꯤ ꯕꯤꯔꯣꯏꯅꯤ ꯗꯦꯕꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯌꯥꯎꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯅꯤ ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏ ꯅꯤꯌꯔ ꯕꯣꯔꯣꯏꯃꯈꯣꯡ ꯌꯨꯝ ꯄꯥꯟꯖꯔꯦ ꯑꯩ ꯂꯣꯏꯅꯕꯤꯁꯦ ꯋꯥꯍꯦꯡꯕꯝ ꯑꯣꯡꯕꯤ ꯗꯦꯕꯖꯥꯅꯤ ꯑꯩ ꯑꯉꯥꯡ ꯑꯃ ꯂꯩꯖꯔꯦ ꯃꯥꯒꯤ ꯃꯃꯤꯡꯅ ꯗꯕ꯭ꯂꯤꯎ ꯍꯦꯂꯦꯟꯕ ꯀꯧꯏ ꯑꯩꯅ ꯃꯤꯠ ꯎꯔꯛꯇꯕꯁꯤ ꯄꯣꯛꯄꯗꯒꯤꯅꯤ ꯈꯣꯡꯎꯊꯛꯀꯤꯗꯤ ꯅꯠꯇꯦ ꯃꯤꯠꯁꯤ ꯐꯔꯔꯣꯏ ꯍꯥꯏꯗꯤ ꯃꯅꯨꯡꯒꯤ ꯅꯞꯁꯤ ꯁꯣꯛꯈ꯭ꯔꯕꯅꯤꯅ ꯃꯤꯠꯁꯤꯒꯤꯗꯤ ꯐꯔꯔꯣꯏꯅ ꯗꯥꯛꯇꯔꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯩꯒꯤ ꯃꯤꯠꯁꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯤ ꯑꯩꯗꯤ ꯇꯣꯇꯦꯜꯂꯤꯅꯤ 100%ꯅꯦ ꯑꯩꯗꯤ ꯑꯗꯨꯒ ꯗꯥꯛꯇꯔꯗ ꯆꯠꯂꯨꯕꯗ ꯗꯥꯛꯇꯔꯗꯨꯅ ꯃꯤꯠꯁꯤ ꯃꯅꯨꯡꯒꯤ ꯅꯞꯇꯨ ꯁꯣꯛꯈꯤꯕꯅꯤꯅ ꯐꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯂꯣꯏꯅꯔꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯕ꯭ꯂꯥꯏꯟ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯁꯅꯥꯇꯣꯝꯕꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯛꯄꯒꯤ ꯋꯥꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯤ ꯑꯩꯁꯤ ꯇꯥꯛꯌꯦꯜ ꯒꯣꯔꯃꯦꯟ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯁꯤ 2004-05 ꯁ꯭ꯋꯥꯏꯗ ꯆꯪꯖꯕꯅꯤ ꯑꯩꯅ ꯆꯍꯤ 6-7ꯀ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯍꯥꯟꯕꯗ ꯍꯣꯁꯇꯦꯜꯗ ꯂꯩꯅꯤꯡꯗꯕꯒꯤ ꯆꯀ꯭ꯔꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯡꯖꯗ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯒ ꯅꯣꯡꯃꯥꯏꯖꯤꯡꯗꯨꯃ ꯂꯩꯔꯒ ꯑꯗꯩ ꯅꯤꯡꯊꯧꯀꯥꯕꯗ ꯑꯃꯨꯛ ꯀꯥꯔꯛꯄ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯍꯥꯏꯇꯥꯔꯦ ꯂꯩꯅꯤꯡꯗꯕꯒꯤ ꯆꯥꯡꯁꯦ ꯅꯥꯔꯦ ꯈꯔ ꯍꯥꯏ ꯑꯃ ꯈꯔ ꯍꯥꯏ ꯁꯤꯗꯤ ꯃꯥꯏ ꯄꯦꯔꯣꯠ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏꯒꯤ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯅ 7 ꯑꯦꯖꯦꯁ ꯑꯣꯐ ꯃꯦꯟ ꯍꯥꯏꯅ ꯑꯃ ꯏꯕꯤꯔꯝꯃꯤꯗꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯇꯥꯡꯀꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯐꯤꯂꯤꯡꯁꯇꯨ ꯑꯗꯨꯝ ꯐꯥꯎꯔꯛꯀꯅꯤꯅ ꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯉꯝꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯐꯥꯎꯖꯈꯤ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯍꯥꯏꯕꯁꯤ ꯈꯥꯝꯕ ꯉꯝꯗꯅ ꯄꯟꯊꯨꯡꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯂꯤ ꯈꯟꯖꯔꯤꯕ ꯃꯪꯖꯔꯤꯕ ꯃꯪꯂꯥꯜ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯒꯨꯝ ꯁꯥꯐꯨ ꯑꯃꯅ ꯑꯗꯨꯃꯛ ꯍꯨꯝꯗꯨꯅ ꯄꯨꯏ ꯍꯥꯏꯅꯩ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯉꯩ ꯃꯇꯧ ꯀꯔꯝꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯈꯤꯕ ꯍꯪꯕꯗ ꯁꯅꯥꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯒꯤ ꯃꯇꯥꯡꯁꯤꯃ ꯃꯇꯝꯗ ꯍꯤꯟꯗꯤꯁꯨ ꯌꯥꯎꯏ ꯑꯣꯞꯁꯅꯦꯜ ꯁꯕꯖꯦꯛ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛ ꯑꯣꯏꯅ ꯇꯕ꯭ꯂꯥ ꯌꯥꯎꯔꯦ ꯚꯣꯀꯦꯜ ꯌꯥꯎꯔꯦ ꯒꯤꯇꯔ ꯇꯥꯁꯤꯅ ꯚꯥꯏꯂꯦꯟ ꯂꯣꯏ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯃꯔꯤ ꯑꯗꯨꯃꯥꯏꯅ ꯇꯝꯕ ꯍꯧꯖꯔꯛꯄꯗꯨꯅ ꯑꯩꯁꯤ ꯅꯟꯗꯤꯕꯝꯒꯤ ꯑꯣꯖꯥ ꯁꯨꯁꯤꯂꯥꯁꯤꯅ ꯑꯩꯁꯦ ꯚꯣꯀꯦꯜꯗ ꯆꯠꯂꯣꯏꯕꯣ ꯅꯪ ꯚꯣꯀꯦꯜꯗ ꯌꯥꯔꯅꯤ ꯚꯣꯀꯦꯜꯗ ꯆꯠꯅꯕ ꯇꯧꯔꯣꯅ ꯍꯥꯏꯕꯗꯤ ꯚꯣꯀꯦꯜꯗ ꯑꯩ ꯆꯠꯈꯤ ꯄꯟꯕꯤꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯇꯕ꯭ꯂꯥ ꯑꯃꯛꯇ ꯆꯪꯈ꯭ꯔꯁꯨ ꯚꯣꯀꯦꯜꯗ ꯆꯠꯂꯁꯨ ꯒꯤꯇꯥꯔ ꯆꯠꯈ꯭ꯔꯁꯨ ꯁꯤꯟꯐꯝ ꯑꯃꯃꯝ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯟꯐꯝ ꯑꯃꯃꯝꯅꯤ ꯍꯥꯏꯖꯔꯤꯕ ꯁꯤꯗꯩꯗ ꯅꯥꯟꯗꯩꯕꯝ ꯑꯣꯖꯥ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕꯗꯨ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯁꯅꯥꯇꯣꯝꯕꯁꯦ ꯀꯗꯣꯝꯗ ꯆꯠꯂꯝꯒꯅꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯕꯁꯦ ꯍꯧꯒꯠꯂꯛꯄꯗ ꯀꯔꯤ ꯁꯤꯟꯐꯝ ꯑꯩ ꯑꯣꯏꯒꯦ ꯚꯣꯀꯦꯜꯗ ꯑꯣꯏꯈꯤ ꯑꯩꯅꯁꯨ ꯚꯣꯀꯦꯜꯗ ꯇꯧꯒꯦꯅ ꯑꯗꯨꯝ
ꯈꯟꯖꯔꯒꯗꯤ ꯂꯥꯛꯈꯤꯕ ꯁꯕꯖꯦꯛ ꯃꯌꯥꯝ ꯑꯃ ꯇꯕ꯭ꯂꯥ ꯒꯤꯇꯔ ꯇ꯭ꯔꯥꯗꯤꯁꯅꯦꯜ ꯚꯥꯏꯂꯤꯟ ꯁꯤ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯀ ꯀꯣꯟꯅꯅ ꯇꯝꯕ ꯍꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯟꯖꯈꯤꯕꯁꯨ ꯚꯣꯀꯦꯜꯗ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯈꯟꯈꯤ ꯑꯍꯥꯟꯕ ꯚꯣꯀꯦꯜꯒꯤ ꯂꯥꯏꯟꯗ ꯈꯨꯠ ꯄꯥꯏꯔ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯟꯗꯤꯕꯝ ꯁꯨꯁꯤꯂꯥꯅꯤ ꯑꯗꯨꯒ ꯇꯕ꯭ꯂꯥꯗꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯕꯥꯆꯁꯄꯇꯤꯃꯌꯨꯝ ꯑꯣꯖꯥ ꯒꯣꯀꯨꯜ ꯆꯟꯗ꯭ꯔ ꯁꯔꯃ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯒꯤꯇꯔ ꯇ꯭ꯔꯥꯗꯤꯁꯅꯦꯜ ꯚꯥꯏꯂꯤꯟꯒꯤ ꯑꯣꯖꯥ ꯃꯩꯁꯅꯥꯝ ꯗꯦꯕꯦꯟꯗ ꯑꯩ ꯏꯁꯩꯒꯤ ꯕꯤꯗ꯭ꯌꯥꯁꯤ ꯇꯝꯕ ꯍꯧꯖꯔꯛꯈꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯨꯃꯟꯊꯦꯝ ꯁꯨꯅꯤꯜ ꯂꯝꯁꯥꯡ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯣꯖꯥ ꯕꯁꯟꯇ ꯑꯣꯖꯥ ꯅꯤꯁꯤꯀꯥꯟꯇ ꯂꯥꯏꯟ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯖꯥ ꯕꯪꯀꯤꯝ ꯆꯟꯗ꯭ꯔ ꯑꯗꯒꯤ ꯊꯤꯌꯥꯝ ꯑꯣꯖꯥ ꯆꯥꯎꯕ ꯑꯗꯩ ꯃꯊꯪ ꯇꯝꯖꯔꯛꯄꯗꯨꯅ ꯑꯣꯖꯥ ꯂꯥꯏꯃꯌꯨꯝ ꯑꯣꯖꯥ ꯗꯦꯕꯦꯟꯗ꯭ꯔꯖꯤꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯖꯔꯛꯈꯤ ꯑꯩꯅ ꯄꯟꯕꯗ ꯋꯥꯆꯧꯕ ꯑꯣꯖꯥꯁꯤꯡ ꯀꯩꯒꯨꯝꯕ ꯂꯩꯕꯤꯔꯝꯃꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯁꯅꯥꯇꯣꯝꯕꯕꯨ ꯏꯆꯝ ꯆꯝꯕ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯅꯕ ꯀꯔꯝꯅ ꯍꯣꯠꯅꯈꯤꯕ ꯍꯥꯏꯕꯗꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯅ ꯃꯣꯏ ꯑꯍꯨꯝ ꯂꯣꯏꯅꯔꯛꯄꯗꯗꯤ ꯑꯩ ꯆꯞ ꯃꯥꯟꯅ ꯂꯣꯏꯅꯩ ꯑꯎꯕꯒ ꯆꯞ ꯃꯥꯟꯅ ꯂꯣꯏꯅꯩ ꯑꯗꯨꯅ ꯈꯪꯗꯗꯅ ꯃꯥ ꯑꯗꯨ ꯆꯠꯀꯦ ꯑꯗꯥ ꯆꯠꯀꯦ ꯍꯥꯏꯔꯛꯏꯗꯣ ꯀꯣꯟꯅ ꯈꯪꯍꯜꯂꯀꯥꯟꯗ ꯑꯗꯨꯁꯨ ꯁꯥꯏꯀꯜꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯞꯆꯤꯜꯂꯒ ꯊꯧꯏ ꯃꯥꯏ ꯁꯥꯏꯀꯜ ꯇꯣꯈꯥꯏꯅ ꯂꯩꯕꯤ ꯂꯨꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯈꯣꯡ ꯑꯅꯤ ꯄꯥꯝꯕꯤꯁꯤꯁꯨ ꯃꯅꯤꯡꯗ ꯐꯝꯃ ꯃꯥ ꯑꯗꯨꯝ ꯎꯪꯉ ꯆꯠꯂꯤ ꯊꯧꯅꯤꯡꯕ ꯀꯩꯅꯣꯁꯦ ꯏꯆꯥ ꯑꯍꯨꯝꯁꯤ ꯆꯞ ꯃꯥꯟꯅ ꯂꯣꯏꯅꯔꯛꯑꯦ ꯁꯤꯅ ꯑꯗꯨꯗ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯏ ꯃꯍꯤꯁꯤꯗꯗꯤ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯃꯥꯅ ꯉꯝꯃꯤꯉꯩ ꯇꯝꯖꯁꯅꯨ ꯍꯥꯏꯅ ꯁꯤꯐꯥꯎ ꯈꯔ ꯑꯣꯖꯥꯁꯤꯡꯒꯤ ꯃꯄꯥꯟꯅ ꯇꯝꯕ ꯌꯥꯅꯤꯅ ꯊꯥꯖꯜꯂꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯁꯤꯡꯒꯤ ꯃꯆꯠꯅꯤ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯪꯂꯥꯟ ꯀꯌా ꯃꯪꯐꯥꯎꯅꯕ ꯉꯝꯃꯤ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯃꯥꯌꯣꯛꯅꯍꯜꯂꯤ ꯑꯩꯒꯤ ꯃꯍꯩꯒꯤ ꯊꯥꯛꯁꯦ ꯑꯩ MA ꯍꯤꯟꯗꯨꯁꯇꯥꯅꯤ ꯚꯣꯀꯦꯜ ꯂꯥꯏꯟ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯇꯝꯖꯔꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯇꯨꯏꯁꯟ ꯑꯃ ꯆꯠꯅꯤꯡꯉꯦ ꯈꯨꯠꯇ ꯄꯩꯁꯥ ꯐꯅꯌꯥꯝ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯀꯦꯕ ꯁꯥꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗꯦꯕ ꯎꯕꯒꯤ ꯁꯛꯇꯤꯁꯦ ꯋꯥꯠꯄꯅꯤꯅ ꯉꯁꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒ ꯈꯣꯡꯅꯒ ꯆꯠꯇꯅ ꯁꯥꯏꯀꯜꯅꯒ ꯆꯠꯇꯅ ꯃꯤꯅ ꯊꯧ ꯑꯩꯅ ꯑꯣꯠ ꯃꯤꯅ ꯑꯃꯨꯛ ꯑꯣꯠ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗꯨꯗ ꯈꯣꯡꯅ ꯆꯠꯄꯁꯨ ꯀꯣꯡꯒꯥꯏꯅꯤ ꯒꯥꯔꯤ ꯌꯥꯔꯛꯇꯕ ꯑꯗꯒꯤꯏꯜꯂꯛꯄꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯗꯩ ꯄꯝꯆꯔ ꯑꯣꯏꯅ ꯋꯥꯛꯁꯣꯞꯇꯤ ꯃꯐꯝ ꯍꯦꯛ ꯆꯥꯗꯕ ꯑꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯩꯅ ꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯅꯕ ꯍꯣꯠꯅꯖꯕꯗ ꯄꯥꯡꯕꯤꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡꯗꯤ ꯌꯥꯝꯈ꯭ꯔꯦꯀꯣ ꯌꯥꯝꯕꯗꯤ ꯑꯗꯨꯕꯨ ꯈꯔ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯕꯨꯡꯆꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯋꯥꯡꯕꯗ ꯑꯃ ꯂꯩ ꯑꯗꯩ ꯂꯝꯃꯣꯏ ꯍꯥꯏꯅ ꯑꯃꯒ ꯑꯗꯩ ꯏꯁꯣꯔꯖꯤꯠ ꯍꯥꯏꯅ ꯃꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯤ ꯁꯪꯒꯤꯠ ꯕꯤꯁꯥꯔꯠ ꯐꯥꯎꯒꯤ ꯃꯅꯨꯡꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯀ꯭ꯂꯥꯁ 8ꯇ ꯑꯩ ꯁꯪꯒꯤꯠ ꯕꯤꯁꯥꯔꯠ ꯂꯣꯏꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 11, 12 ꯁ꯭ꯋꯥꯏ ꯃꯣꯗꯦꯜꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯁꯠꯇꯤꯁꯒꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯍꯤꯗꯡꯃꯌꯨꯝ ꯄꯥꯕꯨꯇꯣꯝꯕ ꯁꯔꯃ ꯑꯗꯒꯤ ꯑꯥꯔꯕꯤꯟ ꯃꯣꯏꯔꯥꯡꯊꯦꯝ ꯃꯄꯥꯟꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯍꯥꯏꯔꯒꯅ ꯑꯣꯁ꯭ꯔꯥꯝ ꯅꯤꯂꯦꯁ ꯁꯒꯔꯗꯥꯁ ꯃꯅꯤꯄꯨꯔꯤ ꯅꯤꯁꯥꯟ ꯃꯌꯥꯝꯁꯤꯅ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯑꯩ ꯁꯤꯒꯤ ꯃꯥꯁꯇꯔ ꯇꯧꯕꯤꯔꯛꯂꯤꯕ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂय ꯈꯩꯔꯥꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯋꯥꯟ ꯑꯣꯐ ꯗꯤ ꯕꯦꯁꯠ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯁꯤꯗꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯤꯅꯕ ꯈꯩꯔꯥꯒꯔ ꯃꯍꯩꯔꯣꯏ ꯑꯣꯏꯕ ꯉꯝꯃꯒꯗꯤ ꯃꯤꯗꯨ ꯁꯣꯏꯗꯅ ꯐꯅꯤ ꯀꯥꯏꯅ ꯈꯟꯅꯕ ꯑꯗꯨꯒꯨꯝꯕ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔꯐꯥꯎ ꯇꯝꯕꯤꯔꯛꯄꯁꯦ ꯃꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯗꯤ ꯃꯥꯟꯅꯅ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯟꯗꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯦ ꯇꯝꯕꯒꯤ ꯃꯑꯣꯡꯁꯦ ꯀꯃꯥꯏ ꯇꯧꯏ ꯄꯩꯈꯥ ꯊꯥꯕꯅꯆꯤꯡꯕ ꯑꯦꯛꯖꯥꯝ ꯊꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯛꯑꯅꯤ ꯑꯗꯨꯒ ꯊꯤꯑꯣꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔ ꯑꯃ ꯍꯥꯏꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯀꯣꯏꯁꯟ ꯄꯥꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯈꯨꯝꯃꯅꯤ ꯃꯣꯏꯅ ꯏꯕꯤꯔꯅꯤ ꯂꯣꯟꯁꯦ ꯑꯩꯗꯤ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯗ ꯊꯥꯖꯩ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯆꯪꯕꯗ BA ꯑꯣꯅꯔꯁ ꯐꯥꯔꯁ ꯏꯌꯥꯔ ꯆꯪꯕꯒꯤ ꯃꯇꯥꯡꯗꯨꯗ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦꯕ ꯑꯩ ꯄꯨꯔꯥ ꯖꯦꯔꯣꯗꯅꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯕꯤꯁꯥꯔ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯝꯃꯤꯕ ꯔꯥꯒꯁꯤꯡꯗꯨꯅꯦꯕ ꯑꯥꯗ ꯅꯩꯅꯗꯣꯏꯁꯤꯁꯨ ꯃꯥꯅ ꯈꯤꯇꯪ ꯁ꯭ꯇꯦꯟꯗꯔꯗꯨ ꯈꯤꯇꯪ ꯋꯥꯡꯈꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣই ꯂꯣꯟꯁꯦ ꯑꯩꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯀ꯭ꯂꯥꯁ ꯃꯅꯨꯡꯁꯦ ꯀꯩꯅꯣꯗ ꯑꯩꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯥꯔ ꯂꯩꯔꯦ ꯃꯌꯥꯝ ꯆꯠꯄꯗ ꯇꯕ꯭ꯂꯥꯒꯤ ꯀ꯭ꯂꯥꯁ ꯆꯠꯄ ꯑꯗꯒꯤ ꯊꯤꯑꯣꯔꯤ ꯀꯔꯤꯒꯤ ꯑꯗꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯀ꯭ꯂꯥꯁ ꯆꯠꯄ ꯑꯩ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯊꯤꯜꯂꯤ ꯎꯪꯉ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯁꯟꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤꯁꯦ ꯑꯍꯥꯟꯕ ꯆꯍꯤꯁꯦ ꯑꯗꯒꯤ ꯍꯤꯗꯡꯃꯌꯨꯝ ꯄꯥꯕꯨꯇꯣꯝꯕ ꯁꯔꯃꯁꯤꯅ ꯑꯗꯨꯝ ꯑꯣꯖꯥꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯒꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇ꯭ꯔꯥꯟꯁꯂꯦꯠꯀ ꯇꯧꯔꯒ ꯑꯩꯅꯒ ꯈꯨꯝꯗꯅ ꯐꯥꯔꯁ ꯏꯌꯥꯔꯁꯦ ꯃꯥ ꯌꯥꯝ ꯋꯥꯅ ꯂꯥꯜꯂꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯅꯥ ꯕꯤꯁꯔꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯁꯅꯥꯇꯣꯝꯕ ꯅꯪꯕꯨ ꯑꯦꯛꯖꯥꯃꯤꯅꯔ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯤꯅ ꯍꯪꯉꯛꯄꯗ ꯅꯪ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯕꯤꯈꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯑꯃ ꯇꯝꯖꯕꯒꯤ ꯑꯗꯨꯒ ꯏꯍꯩ ꯇꯝꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯗꯨꯒꯤ ꯃꯍꯥꯎꯒꯗꯤ ꯂꯧꯕꯤꯔꯛꯄ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯃꯗꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧ ꯌꯥꯝ ꯂꯩ ꯁꯦꯀꯦꯟ ꯏꯌꯥꯔ ꯊꯥꯔꯠ ꯏꯌꯥꯔ ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯂꯩꯀꯥꯏꯗꯨ ꯈꯪꯗꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯩ 2007 ꯁꯤꯗ ꯏꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯔꯤ ꯂꯩꯅꯅ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯄꯥꯡꯊꯣꯛꯈꯤ
ꯃꯗꯨꯗ ꯑꯩ ꯐꯥꯁ ꯇꯥꯖꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ 2009ꯗꯁꯨ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯥꯁ ꯇꯥꯖꯈꯤ ꯀꯛꯆꯤꯡ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯈꯥ ꯃꯅꯤꯄꯨꯔ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯚꯣꯀꯦꯜꯗꯁꯨ ꯑꯩ ꯐꯥꯁ 3ꯔꯛ ꯑꯋꯥꯔꯗꯇꯤ ꯀꯦꯁ ꯑꯋꯥꯔꯗ ꯑꯣꯏꯅ ꯇꯧꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯁꯩꯗꯝꯅꯕꯁꯤꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯏꯗꯣꯏꯔꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯏꯪ 2007ꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯃꯀꯣꯛ ꯇꯥꯕꯤꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯆꯥꯡꯗꯝꯅꯕꯗꯨꯗ ꯁꯛꯈꯤꯕ ꯏꯁꯩꯗꯨ ꯃꯌꯥꯝ ꯇꯥꯃꯤꯟꯅꯍꯧꯕ ꯆꯨꯝꯒꯗ꯭ꯔꯅ ꯈꯜꯂꯤ ꯏꯁꯩꯁꯤꯕꯨ ꯁꯩꯔꯦꯡꯕꯤꯔꯛꯄ ꯊꯣꯛꯆꯣꯝ ꯃꯣꯅꯣꯔꯥꯖꯥ ꯑꯗꯨꯒ ꯁꯩꯕꯥꯟꯕꯤꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯁꯟꯖꯦꯝꯕꯝ ꯕꯪꯀꯤꯝ ꯆꯟꯗ꯭ꯔ ꯐꯧ ꯆꯔꯣ ꯊꯥꯡꯒꯣꯜꯅ ꯅꯪꯕꯨ ꯀꯧꯔꯤ halaklo jananita jananita thangolado maya thangthona thangolado maya thangu thona helauba thangolado maya thangu thona Laumi sinmi haudok tuna thangol maya thang halamba nangi pokna pham lamdam se ungang lei khentana kalarong aklarong luching larong Kangau nare lamuk nare kunsi lambi jannaneta tamgiba syllabus sida sahi sida tamgiba raga mayam sigi sinpha pugadaba magi aroha abroha mai pakkar na singba haigado mayam je raga maga su yetna ba yaba nate raga sigi identify to buma sangidana masigi ningsangnaba sidi sa to ba kari pambe sijne Jadi saya pambil sih, sebenarnya pernah pungkau gitu na alamnya, adem sinjen gitu tu yam tahu tu yau jadi tu kan pesan hang pada gian tarak tu na makal adem tinggal jadi nang nalai aina mai nang na thamo aina mai nang nalai aina mai ni nang na thamoy aina mai cha nang na milu aina pira nang na hoba aina loiba nang nalai ꯆꯠꯄꯒꯤ ꯋꯥꯔꯤꯁꯤ ꯑꯩꯅ ꯕꯤꯁꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯂꯥꯏꯃꯌꯨꯝ ꯑꯣꯖꯥ ꯗꯦꯕꯦꯟꯗ꯭ꯔꯖꯤꯠ ꯁꯔꯃꯗ ꯑꯩ ꯇꯝꯖꯔꯛꯏ ꯈꯦꯔꯥꯒꯔꯒꯤ ꯋꯥꯔꯤꯁꯤ ꯁꯨꯝ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯂꯤꯕꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯦꯔꯥꯒꯔꯗ ꯀꯃꯥꯏꯅ ꯇꯝꯃꯛꯄ ꯀꯃꯥꯏꯅ ꯂꯩꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤ ꯑꯣꯖꯥꯅ ꯂꯤꯕꯤꯕꯇ ꯅꯠꯇꯅ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛꯇ ꯂꯩꯕ ꯏꯆꯦ ꯑꯁꯥꯂꯇꯥ ꯑꯣꯖꯥꯒꯤꯅ ꯁꯥꯇ꯭ꯔꯤ ꯑꯗꯨꯒ ꯏꯆꯦ ꯑꯁꯥꯂꯇꯥ ꯑꯁꯤꯅꯁꯨ ꯈꯦꯔꯥꯒꯔꯒꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤ ꯁꯨꯝ ꯂꯤꯕꯤꯔꯛꯄ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯇꯝꯕ ꯃꯐꯝꯁꯤ ꯁꯤꯒꯤ ꯈꯦꯔꯥꯒꯔꯁꯤ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯨ ꯃꯣꯏꯅ ꯂꯩꯔꯛꯄꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯁꯨꯝ ꯋꯥꯔꯤꯁꯤ ꯁꯨꯝ ꯂꯤꯖꯕ ꯑꯩꯉꯣꯟꯗ ꯆꯠꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯣꯖꯥꯗ ꯍꯥꯏ ꯑꯣꯖꯥ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯑꯩ ꯆꯠꯆꯔꯒꯦ ꯌꯥꯏꯅꯦ ꯑꯣꯖꯥꯅꯁꯨ ꯌꯥꯏ ꯃꯇꯝꯗꯨꯗ ꯕꯕꯥ ꯂꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯋꯥꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯗ ꯑꯩꯅ ꯄꯥꯎ ꯑꯃꯈꯛ ꯇꯥꯖꯈꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯗꯡꯃꯌꯨꯝ ꯄꯥꯄꯨꯇꯣꯝꯕ ꯁꯔꯃ ꯃꯥ ꯆꯪꯈꯤꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩ ꯈꯤꯇꯪ ꯁꯣꯔꯗꯤ ꯍꯣꯜꯂꯦ ꯍꯥꯏꯕꯕꯨ ꯈꯤꯇꯪ ꯌꯥꯝ ꯀꯟꯅ ꯍꯣꯟꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯁꯤꯁꯨ ꯈꯪꯅꯗ꯭ꯔꯤ ꯑꯗꯨꯏ ꯃꯊꯛꯇ ꯃꯥꯁꯨ ꯍꯤꯟꯗꯤꯒꯤ ꯅꯣꯂꯦꯖꯁꯦ ꯂꯣꯟꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯔꯝꯃꯦꯕ ꯑꯩꯒ ꯃꯥꯒ ꯈꯖꯤꯛꯇꯪ ꯈꯦꯠꯅꯕ ꯑꯃ ꯍꯥꯏꯔꯒꯅ ꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯣꯠ ꯑꯃꯇ ꯍꯥꯏꯔꯁꯨ ꯈꯨꯠꯅ ꯁꯥꯏꯟ ꯇꯧꯔ ꯍꯦꯛ ꯍꯥꯏꯕ ꯗꯨꯀꯥꯟꯗꯩ ꯄꯣꯠ ꯑꯃ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯂꯩꯖꯩꯗꯅꯀꯣ ꯈꯪꯗꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯨꯈꯪ ꯈꯪꯗꯅ
이런 시대기나 모이랑 보기 짱 킬로미터니 부양 해뭐 론 죽강 강드나 그제 라스는 가우시데 버스 동 찰레 호스텔 짱부대디 마타제 사바 호래 니용 강로 마야마 라에 카가 유니버시티다 이나 아한바 쳇pa matamda babana tinbi isai nomai gi lam sidana muk mayam na honari ba singa sidagi kari ahen ba hotna ba mathau ta ba khonjel gi su loinana tabla tar sena amadi atopa akhong ayei khulai sing haina na ba honarak gi wari amuk makha tana taminarasi mapalom da lerega ihei tamba haibasi muksu yamna jam chawba singnaba mani adu singnaba sita tha to mananga chaigi parikya maya yausalakpa yumda tawgadaba pirakpa duga para phana bu honarakpa matam sida da raga makta hairo ekoi notation system leiriba ade yam garba syllabus tu cover tawna ba madu mayam du haina bu honarakpa thengnarakpa struggle do madu mayam khangminasi mayam di class e raga tame ojana moidi boida loi sille degi mai black bot sinner khadan loi taw ai gi di akoina brail me pudi tuan leje ko du leibo budi wat loba heloba dum problem je mayam am leibani na ai di marom pang singna dum hostel da hala kanda ngasi tawkiba class ngasi tawkiba para asumba singje moina hairaga aina brail lesson je loba dumaina tawge duga khwadi awa ba si kaino khudong ja da thunu ibangam da je sigi khudong ja da sigi struggle ji madi khra wai music haiba simaktabu practical na yam bani tin ma khongba ada practical matang ji kamai kamai do doi do di yang wa ge di ojana question ha kani ai na kyan ta ro lon ji khang khang da chang ki bni na ko sum isai sawa je mai ji isai sawa bo ngone na ha wa khan da phang na sakla sakpa ade he chuma bugum ba ade gi ra ga yaman sawa yaman do pan gam mai ji sawa hai ro ne yaman je saktom ba nam da na bona ba tabla gi de su ojana ma hai ni de gi mu ai na bhab ta ro de gi mu ma le ba ki mi sing ji ga ai ji sum loina ba na pha ni ma ji mai te mi ta sum loina le di ya ro na mai taw dai roommate si ai change taw de gi nam tang de na ko no ya bi chang di la hel la ga bo khan ji da pau phula ba ding ameba khairagar Chhattisgarh da leiringai discrimination thengna khibra thengnaraga na karam na mayuk na ba natraga thoidokna pukchel chaungna mateng pangla khibra mahakna thengnara khibasing asumna paudamli yamna interest level wari ama oire ai famda madugi thodok to phasya gi changba mikup tu to oigi lermi ba satri sing dudi ngasagi teenager matam ni inkhla matam ni moi mokhoina phattaba haidana ngasagi lut pa tawba dagi horan chinthi ngasagi adumakti tawde moigi na changyeng rom do in lai blind never blind je moidi ahan ba ubagi haigadra kai hani natragana inkhalapagi test tawning ba haigadra bus stand amale khagargi da adugi haiba bus stand je khoji cha thakpa cha sena chatpa haitare bus stand ji yore smaina crossing de lan tho matung sidang sagi nipa jine ai je thangala leiraga koila si thadai ho adai di ai se bai ngaksum gi color je pai raga yam phajana khana gi adinu mi to phana koini kauna de kauna na kan da mana kai ha ke da noi khoigi lambi chapa matung swai lai ho tam da kok ta kai adi u mitki kanu se ason base lai bani na kai dawge je matam do khodi inkhalak pani na adugi changing du yang man gi dana taw gi ne wai wa nu ga mai lo chen gi me bok tam ko si da du matung dei de tha ta sing si ga dum cha ga painting department gi sa ga cha ga sculpture gi cha ga akoi manipur cha ga ta sum pul le di ya ro ai mo ju chamina gi kai na ma ngo da hai dra ai de lo le do kitang singa na ba khoi na kitang ngang da miyoisingsi akoina 24 hours loinarabani akoina kari haningi habase moina understand tawbi ba tare oja duna wahang mahang pada ai gyan ta den khalase moina khangno mong da translate tawbi ga aine haraga moina gyan ta raga oja den habi ba simbagi nungai ba ma lere adagi ani su nungai ba makhal sina mo sen thunggi problem akoi manipur de thaba ya da ba matang yawidina kuini sum lere pagi haga awat pasi thoine lerakte haita tungi kariya sa thamba madugi damak kari honariba haibadugi matangda asumna amuk hai aina tawjage khanjabasi ariba oja singna sakpiramba oja laisam brenda kumar oja pahari isam sam thaina gi ariba oja singna sakpiramba ichei sing jaina youtube ta tamna thapa hojore matung da thagat kani habigi plan di lejai ariba oja singsina sakpiramba ichei sing muttana ba ai tawsimati ai tawjage en khali sei nongmai pamjaba bihai singsi agi moigi school ama hangdok piraga ai mokhoibu angamba thakta BMA baba ai tambiraga moise mapung phaba thaba mom phangan ge na dikhan khoigi lenga kida lenga paibiriba sing sida aina tawhan janing base akhoi di tasengna haga di education habsina akhoi amatang ngaraba pambai habdu oidore ni maram di kaino akhoi ni check suru ba chatlu ba yaroi adagi akhoi ni likso tharu ba yaroi akhoi ni okto tharu ba yaroi akhoi di
ꯄꯥꯝꯕꯩꯁꯦ ꯌꯥꯝ ꯂꯩꯇꯦꯕ ꯚꯤꯖꯨꯋꯦꯜ ꯏꯝꯄꯦꯌꯔ ꯑꯣꯏꯔꯕꯁꯤꯡꯁꯦ ꯂꯩꯇꯕꯅ ꯑꯌꯥꯝꯕꯁꯨ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯊꯕꯛ ꯄꯤꯕꯤꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯂꯝꯕꯤꯗ ꯈꯔ ꯊꯕꯛ ꯄꯤꯕꯤꯕꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯕꯒꯤ ꯑꯁꯤꯒꯤ ꯑꯗꯨꯝꯕꯁꯦ ꯑꯩ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯁꯅꯥꯇꯣꯝꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯨꯔꯅꯤ ꯈꯟꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯖꯔꯤꯕꯤ ꯁꯅꯥꯇꯣꯝꯕꯒꯤ ꯂꯣꯏꯅꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯗ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯗꯗꯥꯅ ꯇꯥꯛꯄꯤ ꯃꯉꯣꯟꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯖꯔꯦ ꯑꯩꯅ ꯈꯪꯗꯕ ꯗꯗꯥꯅ ꯇꯥꯛꯄꯤ ꯑꯗꯩ ꯗꯗꯥꯅ ꯈꯪꯗꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯦꯗꯖꯁꯃꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯅꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯅꯅꯦ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯗꯦ ꯃꯥꯒꯤ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯈꯤꯕ ꯑꯩꯈꯣꯏꯁꯦ ꯐꯥꯁ ꯐ꯭ꯂꯣꯔꯗ ꯂꯩ ꯑꯗꯨ ꯉꯝꯅꯕ ꯑꯗꯨꯝ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯈꯤꯕ ꯃꯊꯟꯇ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯩꯅ ꯂꯨꯍꯣꯡꯉꯛꯄꯁꯦ ꯆꯍꯤ 4 ꯁꯨꯔꯛꯑꯦ ꯑꯍꯥꯟꯕꯗꯗꯤ ꯗꯗꯥꯒ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯌꯥꯎꯔꯕ ꯃꯇꯨꯡꯗꯁꯨ ꯇꯉꯥꯏ ꯐꯗꯕ ꯃꯇꯥꯡꯗꯗꯤ ꯊꯅꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯉꯥꯡꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯎꯋꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯦ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯑꯗꯨꯒꯤꯗꯤ ꯃꯄꯥ ꯑꯣꯏꯕꯒꯤ ꯐꯖꯅ ꯑꯗꯨꯝ ꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯗꯤ ꯁꯤꯟꯕꯤ ꯑꯩ ꯑꯉꯥꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛꯁꯦ ꯈꯔ ꯌꯥꯎꯒꯜꯂꯦꯀꯣ ꯑꯗꯣ ꯗꯗꯥꯅ ꯑꯗꯨꯝ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯗꯗꯥꯗꯅꯦ ꯃꯤꯠ ꯎꯗꯕꯒꯤ ꯑꯋꯥꯕꯁꯦ ꯃꯉꯣꯟꯗ ꯁꯨꯡꯎ ꯎꯕ ꯐꯪꯗꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯈꯪꯍꯟꯗꯦ ꯅꯨꯡꯉꯥꯏꯍꯜꯂꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩꯁꯦ ꯇꯝꯕꯗꯕꯨ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯁꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯠꯊꯣꯛꯑꯒꯦꯅꯁꯨ ꯂꯦꯞꯈꯤꯕꯅꯦꯕ ꯐꯤꯔꯦꯞꯁꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯁꯅꯥꯇꯣꯝꯕꯕꯨ ꯀꯔꯝꯅ ꯌꯣꯛꯂꯛꯈꯤꯕ ꯃꯆꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯃꯆꯥꯕꯨ ꯀꯔꯝꯅ ꯂꯝꯖꯤꯡꯂꯛꯈꯤꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯅꯥꯇꯣꯝꯕꯒꯤ ꯑꯄꯣꯛꯄꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯁꯅꯥꯇꯣꯝꯕ ꯄꯣꯛꯄꯗ ꯎꯗꯦꯁꯤ ꯈꯪꯗꯦ ꯊꯥ 3 ꯁꯨꯔꯛꯄꯗꯨꯗ ꯄꯝꯕꯗ ꯃꯥꯁꯤ ꯌꯦꯡꯉꯛꯎ ꯌꯥꯗꯕ ꯃꯥꯏ ꯃꯃꯤꯠꯀꯤ ꯃꯅꯨꯡꯒꯤ ꯄꯥꯔꯠꯁꯤ ꯃꯤꯠꯅꯥꯁꯤ ꯉꯧꯕꯁꯤ ꯎꯔꯛꯄ ꯗꯥꯛꯇꯔꯗꯗꯤ ꯄꯨꯏ ꯃꯇꯝꯗꯨꯗ ꯃꯤꯠꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯃꯨꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯎꯏ ꯉꯧꯊꯣꯛꯇꯦ ꯆꯍꯤ 3 ꯃꯇꯨꯡꯗ ꯉꯧꯔꯛꯄꯅꯦ ꯈꯔ ꯃꯥꯁꯤ ꯎꯗꯦꯕ ꯈꯪꯉꯛꯄꯗ ꯑꯗꯨꯝ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯤ ꯀꯞꯇꯅ ꯂꯩ ꯑꯗꯒꯤꯗꯤ ꯅꯣꯡꯃ ꯇꯤꯚꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯄꯠꯅꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯑꯩꯅ ꯇꯤꯚꯤꯗ ꯍꯦꯛ ꯊꯦꯡꯅꯩ PhDꯒ ꯂꯣꯏꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯃꯤꯠ ꯎꯗꯕ ꯅꯣꯏꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯗꯅ ꯇꯧꯕꯁꯤ ꯉꯝꯕꯣꯏꯌꯦ ꯁꯤ ꯋꯥꯈꯜ ꯈꯜꯂꯒ ꯈꯔ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯐꯥꯊꯔ ꯆꯥꯎꯊꯣꯔꯛꯑꯦ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ ꯅꯨꯄꯥ 3ꯅꯤ ꯅꯨꯄꯤ ꯌꯥꯎꯗꯦ 3ꯁꯤ ꯑꯩꯅ ꯌꯣꯛꯂꯛꯄꯗꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯣꯛꯂꯛꯑꯦ ꯃꯥꯁꯤ ꯎꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯗꯦ ꯑꯎꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯔꯒ ꯑꯗꯨ ꯉꯥꯡꯉꯤ ꯁꯛꯏ ꯈꯪꯍꯟꯗꯦ ꯂꯤꯂꯥ ꯌꯦꯡ ꯆꯠꯄꯗꯁꯨ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏꯗ ꯇꯥꯔꯁꯤ ꯍꯥꯏ ꯃꯥꯅ ꯃꯃꯥ ꯅꯛꯁꯜꯂꯒ ꯅꯨꯡꯉꯥꯏ ꯐꯔꯦꯅ ꯑꯩ ꯄꯣꯔꯦ ꯈꯔ ꯆꯥꯎꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯄꯣꯔꯒ ꯂꯤꯂꯥ ꯃꯐꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯦꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯩꯅ ꯑꯗꯨꯃꯥꯏꯅ ꯄꯨꯏ ꯊꯥꯕꯜ ꯆꯣꯡꯉꯤ ꯑꯗꯨꯝ ꯄꯨꯕꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯎꯕꯒ ꯏꯆꯥ 2 ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅꯖꯩꯌꯦꯕ ꯑꯗꯨꯗꯩ ꯈꯔ ꯆꯥꯎꯔꯛꯄꯗ ꯃꯥꯁꯤ ꯁꯥꯏꯀꯜ ꯊꯧꯕ ꯇꯝꯅꯤꯡꯉꯛꯄ ꯑꯗꯨꯒꯤ ꯁꯥꯏꯀꯜꯁꯤ ꯇꯝꯃꯦ ꯃꯌꯥꯝꯕꯒꯤ ꯁꯥꯏꯀꯜꯗ ꯑꯗꯒꯤꯗꯤ ꯃꯥꯁꯤ ꯃꯊꯟꯇ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣ ꯀꯃꯥꯏꯅ ꯈꯨꯅꯦꯠ ꯂꯩꯗꯣꯏꯅꯣ ꯀꯥꯁꯤ ꯃꯊꯟꯇ ꯇꯧꯔꯒ ꯃꯣꯏ ꯑꯉꯥꯡ 2 ꯑꯍꯨꯝꯒ ꯁꯥꯟꯅꯕꯣꯏ ꯀꯩꯕꯣꯏ ꯁꯣꯔꯣꯛ ꯁꯤꯗ ꯇꯧꯔꯛꯏ ꯃꯥ ꯊꯣꯏꯅ ꯀꯤꯕ ꯈꯣꯠꯄ ꯂꯩꯇꯦ ꯑꯗꯩꯗꯤ ꯃꯥꯁꯤ ꯕꯖꯥꯔ ꯆꯠꯀꯦ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯅ ꯏꯕꯨꯡꯉꯣ ꯃꯃꯥ ꯉꯁꯤꯗꯤ ꯋꯥ ꯍꯥꯏꯒꯦ ꯅꯪꯒꯤ ꯃꯤꯠꯁꯤ ꯎꯗꯕꯅꯤ ꯃꯃꯥꯅ ꯎꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯕꯒꯤ ꯅꯪꯅ ꯎꯗꯦꯁꯤ ꯈꯪꯗꯕꯅꯤ ꯑꯗ ꯃꯥꯅ ꯃꯃꯥ ꯌꯥꯅꯤ ꯑꯩ ꯁꯣꯝꯗ ꯍꯥꯏꯖꯟꯕ ꯁꯨꯝ ꯇꯧꯕ ꯌꯥꯔꯣꯏ ꯁꯩ ꯆꯠꯈ꯭ꯔꯒ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯑꯣꯏꯔꯣꯝ ꯌꯦꯠꯂꯣꯝ ꯊꯦꯛꯄ ꯅꯪ ꯈꯪꯉꯣꯏ ꯅꯪ ꯎꯗꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃ ꯂꯣꯏꯅꯔꯒ ꯆꯠꯇꯗꯤ ꯌꯥꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯖꯔꯛꯑꯦ ꯑꯎꯕ ꯑꯉꯥꯡꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯧꯁꯤ ꯎꯔꯒ ꯇꯝꯕꯅꯤ ꯆꯥꯕꯕꯨ ꯑꯣꯏꯔꯣ ꯆꯠꯄꯕꯨ ꯑꯣꯏꯔో ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯥꯗꯤ ꯎꯗꯕꯅꯤꯅ ꯃꯤꯅ ꯑꯆꯥꯄꯣꯠ ꯄꯤꯕ ꯃꯇꯝꯗ ꯂꯧꯅꯤ ꯈꯪꯗꯦ ꯃꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯑꯩꯅ ꯃꯥꯏ ꯈꯤꯇꯪ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯃꯈꯨꯠꯁꯤ ꯄꯥꯏꯔꯒ ꯏꯕꯨꯡꯉꯣꯁꯦ ꯑꯆꯥꯄꯣꯠꯁꯤꯁꯨ ꯂꯧ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯨꯛꯎ ꯁꯨꯃꯥꯏꯅ ꯌꯥꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯝꯕꯤ ꯆꯠꯄꯁꯨ ꯍꯩꯇ꯭ꯔꯦ ꯎꯗ꯭ꯔꯕꯅꯤ나 ꯆꯠꯄꯁꯤꯗ ꯂꯦꯞꯍꯜꯂꯒ ꯑꯩꯅ ꯐꯥꯅ ꯑꯁꯥꯡꯁꯤ ꯄꯥꯏꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯨ ꯃꯈꯣꯡ 2ꯁꯤ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯅ ꯃꯥꯁꯤ ꯇꯝꯕꯤꯕ ꯉꯥꯛꯇꯅꯤ ꯇꯝꯕꯤꯔꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ ꯊꯣꯏꯗꯣꯛꯅ ꯋꯥꯈꯤꯗꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯃꯥ ꯑꯗꯨꯝ ꯊꯝꯃꯝꯕꯁꯤꯗꯒꯤ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯑꯉꯥꯡꯁꯤ ꯌꯦꯡꯉꯝꯃꯨ ꯍꯥꯏꯁꯤ ꯁꯪꯒꯣꯝꯒ ꯄꯤꯊꯛꯑꯝꯄꯣꯟꯇꯦ ꯃꯕꯨꯛ ꯐꯕ ꯀꯞꯇꯕ ꯑꯗꯨꯝ ꯂꯩꯕ ꯁꯪꯒꯣꯝ ꯃꯌꯦꯡ ꯇꯥꯗꯦꯅ ꯍꯪꯀꯥꯟꯗ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯅꯦꯕ ꯃꯥꯅ ꯀꯞꯇ꯭ꯔꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕꯗꯤ ꯂꯩꯈꯤꯗꯦ ꯃꯥ ꯑꯗꯣ ꯑꯩ ꯃꯊꯪꯒꯤ ꯃꯄꯣꯛꯇꯁꯨ ꯏꯆꯥꯁꯦ ꯃꯤꯠ ꯑꯣꯏꯅ
ꯎꯔꯒꯗꯤ ꯃꯤꯠꯁꯤ ꯎꯔꯒ ꯑꯩ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯄ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ ꯏꯁꯣꯔꯗ ꯑꯩ ꯅꯤꯖꯔꯤ ꯄꯦꯟꯗꯕ ꯀꯌꯥꯅꯤ ꯄꯦꯟꯗꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯝꯇ ꯑꯩ ꯃꯉꯣꯟꯗ ꯑꯩ ꯍꯥꯏꯗꯣꯛꯇꯦ ꯃꯥꯒꯤ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯒꯣꯜ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨꯀꯣ ꯅꯪꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯃꯒꯣꯜ ꯑꯣꯏꯅ ꯑꯩ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯍꯥꯏꯖꯩ केली ऊना खिगली लिकला केमली पुंसी उफुलता केली ऊना खिगली लिकला केमली पुंसी उफुलता केमली पुंसी उफुलता मांगी तुंगी मांगी तुंगी मांगी तुंगी नुंसिवारी नंगी आईगी करी लैरी नंग लैनी अइना मैनी नंग थामोय अइना मैचा नंग मीलो अइना पीरांग नंग हौबा अइना लोइबा नंग लैनी ꯂꯩꯔꯤ ꯑꯩꯒꯤꯁꯨ ꯃꯪꯂꯥꯟ ꯀꯌꯥ ꯀꯌꯥ ꯑꯇꯤꯌꯥ ꯁꯣꯛꯅ ꯄꯥꯏꯅꯕ ꯏꯁꯥꯗꯤ ꯌꯥꯎꯗ ꯂꯦꯞꯇꯅ ꯍꯣꯠꯅꯩ ꯃꯪꯐꯥꯎꯅꯅꯕ ꯑꯁꯣꯟꯕ ꯀꯌꯥ ꯂꯩꯗꯨꯅꯁꯨ ꯁꯤꯡꯅꯕ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯀꯌꯥ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯊꯦꯡꯅꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯀꯌꯥ ꯅꯤꯡꯍꯟꯅꯕꯗꯤ ꯂꯩꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯎꯠꯂꯝꯒꯅꯤ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗ ꯍꯟꯕ ꯂꯩꯇ ꯑꯩꯒꯤ ꯊꯧꯅꯥ